Sitta makada. Wang ngamdriba aduna thegi maningdagi doctor ipan sinane chocolate amuba ngapi adu chawde kitang bhari. Hello mayam ngasi mu video ama puduna la e mayam ngasi gi video sidi aiga chichega nana khoi lalada khoi ni chalu do photo ga keno toramado adugi photo do khoi ngasi bo lau chatre ba kui aba new year se sum na jangi na khoi chatpa ngamaudre aduna ngasi chakkai ai thore sum ajawra ulakke aina ngasi da kari kai tawbado la chalaga thabak khara di thoe lage ai hoji akhoi je ode sota lisalle nate sum natrade ai sum nuaitra adugi khoi je sota misale khoi je kai go chaketa thaba he madi laite natra sum photo lauraga emaja janga dabale ai cosmetic dukan de inagi pot khra tape adu tai nang asidi kaino hanubi man question gri do adugi akoi hafta gi lakpa khuding ne Asi je parap to lum doi ni se. Pam jari ka gina. haji jam hinjana pamo oi de haba hafta gi lakpa khuding gi moi gi phi se sum change oiramba phajadi loi phaji che phajai ko che Aja su phi do oi da. pe si se la phajani jam jam na sune phi je ulang tha da nuai ne wa si ai di sum pam jai ngo si je Compact powder ya khoi gi inagi si foundation nam laure si ga loi phangye adagi si gajra se khoi chega ibani gajra mamam laujarage cup su si ga loi laire aduga kajal su se dum lairame ai se sum loi laurani kajal sinen tangi ha ide ha लेंगे क्या ये ha jana suna khala kan si ga su kholo lo ama mamna jani na Jani. si ga lai ai khanga mina mat 50 का ही है वाला 230 वाला खत्म हो गया ang mana mo ko to ni ibani se mo lo ro lai ai khanga mina mathang de mo lo si lai ang ko na ka tang man na ai gi sam gi hai Si oi jani. loi lai re ko te na ma am ja re singa manam ju kya nu si अच्छा है वाटर तुम्हारे mayam ai singa si je isa khara nuai ti ba ngarang baro gi chak chaw de gi ngasi hoji akoi pung ani da chalini ai keim cha da na chalini do akoi chena kapi ni yam cho hai re acha hai re ma ka pa ma cho jen ai si je kan tang man ma mai to Ai kang de. Kang de. Ni yen je ka ta jan. Am pha je yen ni. wah re YouTuber ne ais Fajadra. nang jangman ni nang Juka je fajabra. Juka je. jangman ni ka nang tap na ruko asija asi pha jeng ngo ai na phara pha jeni ai khangi ai sum jam thai ye ti bu je go chei pa mi si ang da ngoni ai na ka bi ni tam na kap te ni ba se pa me si clip se pa me adegi si Juka je phe. Chi lau ro. Noi pamde di loi phaje ba du sune ai gi kai no yo na e ma ja rang khoi phiron da ni lai ba ngachi ahan mani ngo su ga changai se Jam phaja do ri nang clip to para. ai di pam jari ba mai hai tre ne ma su kha ba Dum nam nan min atro kamai na. nam se mi de hang do ga ka no nam se ba lai ba ja ro do ri ma sa mo hai tre Jare le so jenge.
어, 파자예. 파자니. 한개 파자. nuai te phaba phaba जाते हैं क्या ऐसे मैंने सिर्फ लगा के दिखाया आप इसमें सेट करके लगा सकते हो 파자이 파자버디 또 비, 파자마. जबरा 전문다가 파자니네. 파자이. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯩꯈꯣꯏ ꯆꯟꯕꯤ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯂꯩꯕꯤꯒꯗꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯟꯕꯤ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯗꯨꯅꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯑꯩ ꯎꯔ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯩ ꯈꯜꯂꯒ ꯑꯩ ꯂꯩꯕꯤꯔꯦꯗꯅꯗꯣ ꯑꯩꯅ ꯂꯩꯕꯤꯕ ꯑꯣꯏꯔꯦꯗꯅ ꯅꯪ ꯅꯨꯡꯉꯥꯏꯇꯦꯉꯣ ꯑꯗꯨꯃꯥꯏꯅ ꯑꯁꯦꯡꯕ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯅꯤꯠꯀꯗꯕ ꯐꯖꯕꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏ ꯃꯁꯥ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯐꯖꯔꯕꯁꯦ ꯑꯩ ꯄꯥꯏ ꯀꯦꯃꯦꯔꯥꯁꯦ ꯌꯥꯏꯔ ꯌꯥꯗ꯭ꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯗꯕꯨ ꯆꯪꯉꯛꯑꯕ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯥ ꯂꯩꯕꯤꯔꯤꯅꯤꯁꯦ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯏꯕꯥꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕ ꯑꯩꯅ ꯆꯦꯇꯣꯟꯗ ꯖꯦꯀꯦꯠ ꯑꯃ ꯂꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤꯅꯦ ꯋꯥꯁꯀꯣꯠ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯅꯅꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯥꯁꯦ ꯅꯝꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯆꯪꯉꯧ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯏꯕ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯈꯪꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯈꯪꯗꯦ ꯇꯨꯗꯦ ꯇꯧꯕ ꯇꯥꯏꯞꯇꯅꯤ ꯏꯁꯥꯁꯦ ꯍꯩꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯐꯝꯒꯦꯅ ꯚꯥꯏꯅꯤ ꯈꯜꯂꯣ ꯍꯥꯏꯅ ꯍꯥꯏ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯉꯔꯥꯡ ꯌꯦꯟ ꯊꯣꯡꯕ ꯊꯨꯝ ꯆꯥꯛꯈꯤꯕ ꯅꯨꯡꯊꯤꯟꯗ ꯆꯥꯕꯗꯩ ꯉꯁꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ ꯀꯨꯂꯣ ꯗꯨꯀꯥꯟꯗꯩ ꯀꯩꯅꯣ ꯆꯥꯈꯤꯗꯣꯏꯅꯤ ꯃꯣꯏ ꯇꯥꯗꯣ ꯀꯨꯂꯣ ꯗꯨꯀꯥꯟꯗꯩ ꯃꯌꯥꯝ ꯋꯥꯁꯀꯣꯠꯀꯅꯦ ꯑꯌꯥꯝꯕ ꯃꯤꯅ ꯂꯣꯏ ꯂꯧꯅꯔꯝꯃꯦ ꯑꯗꯨꯅ ꯃꯆꯨꯁꯦ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯂꯩꯕ ꯑꯃꯅꯤꯁꯦ ꯑꯩ ꯑꯃꯈꯛ ꯈꯜꯂꯒꯦ ꯁꯤ ꯌꯥꯝ ꯐꯖꯗꯕꯁꯨ ꯅꯠꯇꯦꯗ ꯐꯖꯩ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯁꯦ ꯐꯖꯩ ꯁꯤ ꯑꯣꯏ ꯂꯧꯔꯁꯤ ꯑꯩ ꯑꯝꯇ ꯂꯤꯁꯟꯅ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯖꯔ ꯂꯧꯁꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯂꯤꯁꯟꯅ ꯌꯦꯡꯉꯨꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯐꯤꯁꯦ ꯃꯣꯟ ꯂꯥꯎꯔꯒ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯖꯦꯞꯁꯦ ꯑꯅꯤꯃꯛ ꯌꯥꯎꯗꯦ ꯌꯦꯠꯂꯣꯝ ꯁꯥꯏꯗꯇ ꯖꯦꯞꯁꯦ ꯌꯥꯎꯏ ꯑꯩꯈꯣই ꯂꯤꯠꯂꯒꯅꯦ ꯑꯩꯈꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯌꯦꯕ ꯍꯛꯆꯥꯡꯗꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯐꯖꯔꯦ ꯃꯣꯏꯗꯁꯨ ꯂꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯑꯩꯅꯗꯤ ꯄꯥꯝꯖꯕ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯝꯖꯔꯦ ꯑꯗꯒꯤ ꯎꯕꯗꯁꯨ ꯌꯥꯝ ꯐꯖꯩ ꯂꯦꯝꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯃꯥꯗꯤ ꯃꯇꯠ ꯆꯥꯅꯦꯅ ꯈꯜꯂꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯅꯤ ꯌꯥꯏꯃꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦ ꯂꯩꯔꯦ ꯃꯥ ꯂꯩꯔꯦ ꯑꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯌꯥꯝ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯆꯦꯇꯣꯟꯒꯗꯤ ꯃꯤꯅ ꯃꯁꯛ ꯃꯥꯟꯅꯩꯌꯦꯅ ꯍꯥꯏ ꯃꯥꯅ ꯉꯧꯏ ꯑꯃꯅ ꯃꯨꯏꯗꯨꯒꯤ ꯋꯥꯇꯅꯤ ꯑꯩꯒꯗꯤ ꯃꯁꯛ ꯑꯃꯐꯥꯎ ꯃꯥꯟꯅꯗꯦꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏ ꯑꯩ ꯑꯃꯐꯥꯎ ꯃꯣꯏꯒ ꯃꯥꯟꯅꯗꯦꯅ ꯑꯗꯣ ꯃꯥꯟꯅꯩꯔ ꯃꯥꯟꯅꯗ꯭ꯔꯤꯔꯁꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯒ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯣꯏ ꯏꯁꯩꯁꯦ ꯌꯥꯝ ꯊꯥꯕꯒꯤ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅꯕꯅꯦ ꯑꯣꯗꯤꯑꯣꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯂꯧꯔꯅꯤ ꯐꯖꯔꯦ ꯐꯖꯩ ꯅꯪ ꯄꯥꯁꯜꯂꯃꯤꯅ ꯅꯤꯡ ꯂꯩꯇ꯭ꯔꯣ ꯌꯦꯡꯒꯦ ꯅꯤꯡꯗꯅꯦꯅ ꯐꯖꯩ ꯅꯪ ꯅꯦꯟ ꯐꯤꯒꯔꯒ ꯇꯥꯅ ꯐꯖꯔꯦ ꯁꯦ ꯑꯅꯤꯁꯦ ꯂꯧꯔꯦ ꯎꯇꯣꯡꯉꯥ ꯕꯣꯔꯥꯅꯦ ꯎꯇꯣꯡꯉꯥ ꯕꯣꯔꯥꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯆꯥꯖꯗ꯭ꯔꯤꯉꯣ ꯎꯇꯣꯡꯉꯥ ꯕꯣꯔꯥꯒ ꯄꯥꯝꯖꯗꯦ ꯃꯌꯥꯝ ꯑꯁꯤ ꯐꯣꯇꯣꯁꯦ ꯅꯍꯥꯟ ꯆꯤꯆꯦ ꯑꯩꯈꯣꯏ ꯀꯥꯞꯄꯝꯕ ꯐꯣꯇꯣꯗꯨꯅꯤ ꯌꯥꯝꯁꯨ ꯐꯖꯔꯝꯃꯦ ꯑꯗꯨꯒ ꯑꯦꯝ ꯕꯖꯥꯔꯗꯩ ꯊꯣꯔꯛꯑꯒ ꯀꯣꯁꯃꯦꯇꯤꯛ ꯗꯨꯀꯥꯟ ꯆꯪꯉꯨꯏ ꯑꯗꯨꯒ ꯑꯩ ꯀꯣꯛ ꯆꯪ ꯂꯥꯎꯅ ꯑꯩ ꯇꯨꯗꯦ ꯇꯧꯅꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯛꯇꯕꯩ ꯑꯣꯏꯗꯣꯔꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯒꯠꯅ ꯆꯠꯄ ꯉꯝꯗꯦꯕ ꯐꯝꯕ ꯉꯝꯗꯅ ꯑꯩꯅꯦ ꯃꯈꯥꯗꯅꯦ ꯅꯣꯟꯊꯔꯒ ꯐꯝꯅ ꯁꯨꯝ ꯂꯩꯔꯕꯅꯤ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯅꯅꯦ ꯗꯨꯀꯥꯟꯗ ꯂꯥꯛꯑ ꯐꯝꯅ ꯂꯩꯕ ꯃꯅꯤꯡꯗꯅꯦ ꯋꯥ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯏꯊꯦꯒꯤ ꯃꯅꯤꯡꯗꯒꯤ ꯗꯣꯛꯇꯔ ꯏꯄꯟꯁꯤꯅꯅꯦ ꯆꯣꯀ꯭ꯂꯦꯠ ꯑꯃꯨꯕ ꯑꯃꯒ ꯄꯤꯔꯤꯕ ꯑꯗꯨ ꯆꯥꯕꯗꯤ ꯈꯤꯇꯪ ꯐꯔꯤꯕ ꯀꯔꯤ ꯁꯅꯥꯁꯤꯡꯍ ꯕ꯭ꯂꯣꯒꯔ ꯑꯛꯇꯥꯗ ꯀꯔꯤ ꯍꯥꯏ लो प्रेशर ओइरा खंगे तुकतुकी दे मयाइदा फमदा चली दु सीट खाली माई सीट खाली मो याम दिंगबिउ मारुम ainga मोर मखा ले कुम दु सीट मखा दा
ꯑꯩ ꯉꯥꯎꯔꯤꯕꯗꯨꯅꯦꯅ ꯑꯗꯨꯗꯤ ꯃꯈꯥ ꯑꯋꯥꯔꯦ ꯊꯛꯄ ꯀꯥꯟꯗ ꯎꯇꯤꯒꯁꯦ ꯇꯥꯡꯕꯅꯦꯕ ꯑꯣꯏꯔꯦ ꯈꯪꯗꯦ ꯑꯩ ꯍꯛꯆꯥꯡꯗ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯃꯥꯏꯅꯅꯦ ꯄꯨꯔꯥꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯀꯂꯥꯛ ꯅꯣꯏ ꯌꯥꯝ ꯏꯀꯥꯏꯉꯣ ꯑꯩꯗꯤ ꯀꯩꯝ ꯌꯥꯔꯦ ꯑꯃ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯞꯅꯤꯡꯉꯦ ꯃꯌꯥꯝꯖꯥꯡ ꯋꯥ ꯇꯧꯅ ꯁꯥꯊꯤꯅ ꯋꯥꯅ ꯑꯩꯅ ꯌꯨꯝꯐꯧ ꯌꯧꯔꯛꯄꯁꯦ ꯀꯣꯛꯁꯦ ꯅꯣꯟꯊꯔꯒ ꯀꯅꯥ ꯊꯩꯅꯔꯤꯅꯣ ꯑꯩ ꯀꯔꯤꯝ ꯎꯔꯛꯇꯦ ꯅꯣꯟꯊꯔꯒꯅꯦ ꯈꯣꯡꯁꯦ ꯖꯥꯡ ꯊꯥꯡꯉꯒ ꯑꯝꯇꯪ ꯌꯨꯝ ꯌꯧꯔꯗꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯔꯨꯕꯤꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯥꯞꯁꯜꯂꯛꯏꯕ ꯑꯩꯅꯅꯦ ꯅꯪ ꯀꯥꯞꯀꯅꯨ ꯍꯥꯏꯔꯤꯅꯦꯕ ꯃꯥ ꯑꯩꯉꯣꯟꯗ ꯍꯧ ꯁꯥꯟꯅꯔꯤꯕꯗꯨ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯪ ꯐꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯄꯃꯤꯅꯅꯦ ꯐꯃꯨꯡ ꯃꯈꯥꯗꯩ ꯐꯖꯅ ꯐꯩꯔꯒ ꯀꯥꯞꯄꯣ ꯑꯩ ꯑꯂꯣꯏꯕꯒꯤ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄ ꯃꯇꯥꯡꯗ ꯀꯩꯝ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯗꯣ ꯁꯨꯝ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯍꯧ ꯁꯥꯟꯅꯅ ꯇꯧꯏꯁꯦ ꯑꯃꯨꯛ ꯃꯥꯅ ꯀꯥꯞꯁꯟꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯦ ꯀꯣꯛ ꯉꯥꯎꯈꯤꯕꯅ ꯇꯨꯗꯩ ꯇꯧꯔꯤꯅꯤ ꯑꯩ ꯄꯨꯛꯁꯨ ꯁꯨꯝ ꯈꯣꯡ ꯂꯩꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯀꯅꯣꯕ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯇꯨꯒꯤ ꯐꯝꯅ ꯂꯥꯛꯏꯅꯦꯕ ꯁꯦꯟꯇꯔꯁꯤ ꯀꯥꯞꯄꯛꯀꯅꯣꯕ ꯌꯥꯔꯦ ꯀꯥꯞꯄꯛꯀꯅꯨꯅꯦ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯥꯗꯂꯒ ꯄꯨꯔꯥ ꯐꯝꯅ ꯇꯨꯗꯩ ꯇꯧꯅ ꯇꯨꯒꯤꯗꯒ ꯐꯝꯅ ꯂꯥꯛꯏꯅꯦꯕ ꯏꯁꯥ ꯐꯤꯕꯝ ꯆꯥꯗꯦꯕ ꯀꯥꯞꯄꯛꯀꯅꯣꯕ ꯃꯌꯥꯝ ꯏꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅ ꯀꯥꯞꯄꯤꯕ ꯑꯗꯣ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅꯅꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄꯁꯦ ꯅꯣꯟꯊꯔꯒꯅꯦ ꯈꯣꯡꯁꯦ ꯊꯥꯡ ꯉꯝꯗ꯭ꯔꯤꯅꯤꯀꯣ ꯑꯩ ꯃꯁꯤꯡ ꯊꯤꯔ ꯑꯩꯈꯣꯏ ꯌꯨꯝ ꯑꯝꯇꯪ ꯌꯧꯔꯗꯤ ꯍꯥꯏꯅ ꯑꯩ ꯁꯤ ꯐꯣꯇꯣꯁꯦ ꯕꯥꯏ ꯇꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯣꯅꯦ ꯕꯥꯏ ꯇꯧꯔꯣꯅꯦ ꯍꯌꯦꯡ ꯕꯥꯏ ꯕꯥꯏ ꯀꯣꯟꯅ ꯊꯦꯡꯅꯁꯤ